ngase phongkiba tongan manipuri siphongsingdagi maruibi ipausing myamna thamjigi ahanbada sanalaiba pauksiri khongwasaraga India gi ngamkhai manungda Myanmar na nongthaktagi bom thadakhre report India gi ngamkhai manungda bom thadarakpana te Myanmar maikaidani AR India amasu Myanmar gi lonabada Mizoram gi Sampai district gi ngamkhai gi mapum krada Myanmar military na air strike sathaduna bom thadakhre haina The Guardian digi phangpu report na haidi Report asigi matungina air strike adu Sin National Army CNA gi headquarter oiriba Camp Victoria haina khangnaba mapam adu sathakibani hairiba mapam asi Mizoram gi ngamkhai ga yamna naknana leiba mapam amani hairiba CNA asi Myanmar democracy hanjin hananaba lan horiba People's Defense Force PDF ki sarwa moiribani Mizoram gi Sampai district ki manung sana leiba Fakwal akul gi kunjasingna agency sida phongdoropigi matungina air strike adu da yamdrabada bom anirom di India gi ngamkai manungda tasilaki adu asu apan yaukiti hairiba wapamasima Fakwal village council gi president asing mani haina phongdoroki bom pokhaibaduna maramoiduna kunjasing mi painaki loinana haujiksu makhatana air strike sathrakigedra haina mi painani haidi Magna phongdoropigi matungina bom pokhaibaduna maramoiraga Myanmar amadi Mizoram gi lona bangam khaida leiba Dwar Turel gi manak na khamba truck ama akai tunamki loinana Myanmar rom dagi khunja kya su Mizoram da sensilakli makhoi bu khunja sina sangja pampiri air strike adu da yamdra fighter jet ahum amasum helicopter ani sizina khyadi nakala marom da air strike adu India gi maikei lansilakpa leiti adu bungam khai nakna Myanmar thangma maikei de sathaki bani haina Assam Rifles na phungdorokli Assam Rifles ki makok thongbo official amana PTI kutangna phongdoropigi matungina Indo Myanmar ngamkhai nakna air strike sathaki haibisidi sengle mafam asida bom kya marum pokaki haujik phawi oina makha tana kupna yengsinna ba madi ground report sing lokhna ba magistrate amana lusing security team ama thajingkre report sing adu phangbaga matak thongba authority da pikhalagani haina Sampai gi deputy commissioner James Alinchana phongdorakli Amaram Sin National Army gi Mizoram da leiba lusingba amana PTI da phongdokpigi matungina air strike atuda Nupi yauna Miyoi manga siki loinana Miyoi taraga manga hena asu apanangki adumainama Sampai gi DC na phongdorokpigi matungina di thagdo asida haujik phawi gi oina India gi maikeida misimina amade asu apan yawbigi report amata leiti Myanmar gi maikeida thokpa dudi makhoi gi leibak ki internal issue hoiba maramna khuthingjulu yade hairi Ningsing Biabdi Mizoram amasu Myanmar aniesi kilometer sangwaga tara sang mangam khaigi paringda lona duna leiribani loinana hokiba kumja English ngani ga kungambato gi February thada Myanmar military junta na lenga paikibadigi Mizoram da Miyoi lising kya maram sangjapam loduna leiribani hansu pausna makhatana phongdorakli atopa pawmana anauba city ama semganaba competition Manipur si yawgadori PDA bu implementing agency oina hapnaba warep lokre India lenga ki Ministry of Housing and Urban Affairs Mahua na taraga mga Super Finance Commission gi senthang makhada laiba sida anauba city mapan semganaba pangthokadori state mayam gi competition Manipur si yawgadori masigidama Planning and Development Authority Manipur implementing agency oina khankre ngasinungthil mohot minister Yumnam Khemsana Sire logduna all secretariat laiba office ki conference hola pangthokiba miphamna Ministry of Housing and Urban Affairs na anauba city mapan semganaba state pumbi oina competition ma pangthokadori Nauna sengbat kadoriba anauba city asi smart city gi magun chen city ama oigadoribani loinana lenga na senthang pidrabasu masana maromdom leps bangam city ama oyanana ba honagadoribra madugi matana kupna khana khrari masigi competition asida saru gyana ba mapung oiba thauborel ama oina basangi ngasi pangthokiba mifam maduda PDA bu masigi thabasigi thaubu oina bagi damak sinakre nauna sengbat kadoriba city asi mapung oina Indo Burma lambi ga taina ba mafam amada Sengbat kadoribani masigi damak tangai phadaba lam hector yankai lengakna puthokna busunga sigi miphamna warep lokre hari nauna sengbat kadoriba city sigi maming gateway city haina mingthona na busu mipham aduna lemnaki pangtho kadoriba competition sigi mari leinaba chesang sing thajin bagi aroiba matam si saliba tha sigi kundo oigani city sina miyam de hena kanaba phongana ba mawong na sengbat kadoriba sing thagaliba chesang sing adu ningtin yengsilaba matungda ministry na
Ministry na thaba ase pekhat pe yagani yaru habadu leblakadabani haina pawsina makhatane haidi amaramda Trade Commerce and Industry Additional Director S Dolat Khan khuyik piduna thokip si role amada ngasi muhut minister gi office chamber pangthokiba mifam adugi makasa tharakpa taraga manga super finance commission gi makhar India gi oina nauna city mapan semar kadoriba sigamari leinana PDA na lamda masida leiriba hotels resort hospital trade organization CII shopping mall school college hut cultural activities handloom and handicraft sector ga mari leinaba investor sing developer sing gi oiba mifam ama January taraga manga da kaukre haina su pausna phungdurakli makasa tharak poina to papam assembly session February ani da phamlagani Tara nithi suba Manipur Legislative Assembly ahumlak suba session lagdiba February ani gi ayuk pung 13 tabada phamnanaba notification ama thokre Tha taru khudingi assembly natragana parliament ki mifam phamnana bigi satnaduna lakpadu ngakna bigi damak February ani da mifam asi phamnana ba sumon tobani February ani da phamgadori be assembly session asigi business advisory committee gi mifam da session asi maraki oigedra natragana budget ki session oigedra haiba laptopna gani karigumba budget ki session samthagi haiba taragadi nomkhaki session phamlaba matungda sene diazol tawduna thamlaga March ki ahan masriul da amuk pham hawna ba thorang torabi hai mi pham hawba numit February ani da governor ki address laigani haiden su pausna makhatana phongdurakli makasa tharak poina to papaw mana imung gi Miyoi taruk lairabadagi hu thakhre anga ma sikre Madhya Pradesh ki Bhopal da leiba makhogi yumda imung munungi Miyoi tarukna hu thaktun suicide tawduna sijana bhotna rakhi bedang sagol sunumita masagi sai nipan surabi nupi masa masikre Khajuri area da magi imung manung da lemina ba masagi sai nipu suraba Kishor Yatap kawa contractor amana sentum leitabadagi contract sing mapung phana lusin ngamdabadagi wakal laina nakhi ngarang yum sagai sunumita Yatap amasum maki sahi kuntraga manga surabi nupi sita hu thaki amasum makhogi masa sing kanchan sai taraga manga purba sai nipan anu sai tara amasum abai sai taraga nithoida hu yanchilaba sangom bitaki Angang nupa masa purba ngasi hospitalized amde lekanabda sikre duga magi masin manaw sing adu aruba phibam da leiri makhogi mama pa sing adu di khudong thne oidra hairi thaudo du police na thigal amasum case ma lakhotkhre haina Madhya Pradesh Home Ministers Dr Narendra Mishra na haikhen su pausna makhatana phongdurakli makasa tharak poina to papaw mana Manipur Sangai Festival 2022 khwaidagi mai pakpa festival amoiki thika ta horasi haibagumna budget te hiena isilakpa Miyoi amasung department singsu yaudobna te director tourism hoyelan pawrgi maroibi pawksung memna thamdage Dr Khaide Mathauba Manipur Sangai Festival 2022 masong ibu wafam singana memna thamjage festival pangthokiba November English singani kungani thoi khaktada foreign tourist satreka maudraga mani lakhi lebas gi state singdagi Miyoi lising kunga mangarum lakhi Lupa yang kai piba tiket la ahunga lising yang kai mapanga satruka maudraga mapan yonduna lupa kroramaga la khumdraga mapanga lising marfuga mariga samapanga yang kai pangki festival ase lenga ki department farm company amadi agency saniga yang kai gi matakta khushamnana shinkhibani haba masang bu wafam thamjaraga maka sathajage Mamang sa English singani kungani thuki November kunga mathudi hauraga tha adugi kunthra phawa numit tarani chupna festival of Oneness haibigi panamda khwaidagi sauna pangthokiba Manipur Sangai Festival ga mamang thakta pangthokiba festival singa gi marakta khena ba hairagadi handagi Sangai Festival asidi tongan district singi mafam taraga marida park sauna pangthoki masidi hena nungairiba wafumdi festival asida misa miyam yauna chief minister sing MLA sing asi amadi official sing punamangna amata oina lingzel manana hotna minaki aduma handak Sangai Festival si yamna sauna mai pakna pangthok ngamkhibani haina tourism department gi director W Ibohol na poxi si akhanna unarubuda phongdoraki Sangai Festival manung November tha sikaktada foreign tourist satreka maudraga mari laki aduga India gi atop state singdagi lakpa Miyoi gi masingna lising kunga mangarum oiki aduga aikhoi punamaki hena sauna mai pakpa mari sakthok saninga oiba marama ma hairagada mamangna pangthokiba Sangai Festival singda amukta oikidriba mongda handagi Sangai Festival sida punna ticket la ahunga lising yang kai mapan ga satruka maudraga mapan thabangki masimak record amani Mamang say sindiri tiket asi suknagi lak ama khara hena dang thabangki handagi Sangai Festival asida lenga ki meki gi tourism gi budget lupa crore tara hapi festival asi sinna bokona da lenga ki department farm company agency punna sani gi yang khai gi mathakta engage tokhi punama du
compile tawbudi lusilagli adubo haujuki oinadi handak sangai festival sida puna lupa aduk sangki haibadi ngamkhiroi adubo festival sida mapungoina thaudang lakiba department sing agency sing amadi tungan mafam singdagi thagalakliba budget sing asi verification amadi cross examination ama tawba mathau tari masi tourism department yauna mari lenaba department singa pullaga pangthokadabani kanagumba kharadi sangai festival lakle thika ta horasi haina uba madi madugi matawgumna budget hen isilakpa miyoi sing amadi department sing su yaudobnati maram aduna budget sing asi yamna kupna yengba masangi adumapu parks na mafam taraga marida pangthokiba maram handak sangai festival asidadi saurana lupa crore taraga manga hen sangani haina pari loinana aikhoigi miyamgi cm nongthongmam birena yamna section masamak yauna ayu numidang khaktana event mafam sing satuna hakthengna yingsinki punamangna mana lofam thokpa thodang sing adu lawna khibana parks na pangthokiba sangai festival adu yamna ingna sing aswenga miyawduna pangthokpangamki maru oina mafam taraga marida pangthokiba handaki sangai festival asida miyamna sumba pungphana support tawbiduna pamdaba madi yengbada nungaitaba thodok sing thokondana mapanagi lakpa miyoi sing afaba paujal ama pibangamki masima akhoi manipur gi punamaki yamna sathok saningaini maduna tourism bu hena pungning singsinba madi mathangida amuk lakningbagi wakholon phawbangamgadoribani sangai festival pangthok libisi malemda leitaba madi phangdaba fajaraba posakya manipur lei haibisi taknana pangthok festival amani masida shell mangani amadi tongani haibigi karigumba wafam amata leiti aikhogi culture bu promote tawnaba malemna khangana ba pangthokpani hainasu pausna phungdukli pausiyesin akanana unaba aduna mangna makha tara dunaki ta siengna hairab sangai festival tawriba shell mangba madi tongbigi pangthokpanati loinana festival ama pangthok haibisida profit amadi loss kha yengadabnati miyeng asi yamna lali masidi publicity event amadi promotion tawnawgi festival amani lamdam asida leiriba malemi atop lamsingdadi phangdaba fajaraba posaksing adubu promote tawnabi khakta pangthokwa festival amani adubu festival asida sangriba senpam sing asi anjanaba ngambatana tana asobu senpam festival sidigi government lakpa ngmani atopa state sing lupa crore kya thaduna magi state singi tourism bu promote tawnaba honari gujarat ki tourist promote tawnaba publicity gi oina sai amada crore hena thadari publicity yaudana tourism kaidongani sokat pangamloi henisu pausna makatana fongdora dui memna tentang asumna thamjaramge atopa pawmadana airport drakes amukasu prosecution witness amata court kharakhidre warrant issue tawna thabak lokhatkre Dekan flight cargo na pusilakibadi hawkibu kumza English singaniga taraga humdagi January taraga matugi numidang wairamda matamadur Impal West District Police ta lairamba Special Intelligence Unit SIU gi officer in charge Inspector K Ranjana lusingba timamana phagat khiba contraband drug singi wayel sa tharakliba case gi sarukta haujuk phawbada charge sheet yawa prosecution witness singi phawba suna deposition tawdana leiraklingai gi serakta ngasisu prosecution witness amata laktabadigi makhatana examine tawbigi thabak sa takidre CBI Kolkata na frame torakpa charge sheet yumpa moiduna case asigi wayel gi sarukta prosecution witness singi deposition gi thabak Imphal gi Oripok Serap Court complex ta laidiba special judge NDNPS fast track court Manipur sa tarakibani hausi phawi oina ikon kona November taraga tare English ngani ga kungani thoida prosecution witness number 84 Suresh Gupta Koba West Delhi dagi Miyoi amagi deposition pangthokna ba pangthoklaba matungda makatana pangthoktuna lakibani adumaina ma court asina case asigi prosecution witness singi deposition gi thabak sagol sunumit khudingi pangthokna ba mamang thaktagi hauna lepna khibana ngasi prosecution witness kharagi deposition tawna ba sem sakibani adumaina ma CBI gi mekedi gi matam sana step lauki hairaga sungasi court asida deposition gi damak prosecution witness amata lakhidi oirakliba phiba masidagi court ki mekedi gi deposition gi damak lakpham thokliba prosecution witness kharagi mathakta warrant notice issue tawna bagi thabak lakhot khre haidi CBI gi mekedi gi su notice asi issue tawgadaba prosecution witness kharagi maming court pisin khre haidi loina prosecution witness kharagi mathakta warrant notice issue tawgadabana case asigi mathangi deposition gi numit lakliba tha asigi taraga mapanamasu kungataruk sagol sunumit singda pangthokadaba oiraga su warrant notice issue tawgadabana matam khara sangadabana mathangi case asigi deposition gi thabak February ani English ngani kungo humdoida pangthokna ba court na lepna khari ngasi deposition gi dama prosecution witness amata court kara khidrabasu case aside accusing ni haiduna charge story apunwa miyoi taruki manungdagi accused number 3 Henry Okram Elias Henry apopole khidraba olu khoi mantri phuki amasum
Sangangai Maya Lekaidigi accused number 4 Sapam Angus Elias Now Apok S Inawidi Masa Kota Karaki Hadensu Paushin Makatana Fundorakli Makasatara Foina Topapom Nupi Ukil Satarama Tawong can name to create High Court Bar Association of Manipur Sipang Tokiba joint meeting Matasigi Amada Nupi Ukil and Tezapriana Uniform Setuno High Court of Manipur Lampel Party Labor Revenue Tribunal da Lakpaki Lambida Tangweban Maishnam Lekai Digi Longsam Ruhit Sekungatri Apokwe LG Bon Kumar Kobami Mana Physical Assault Satakiba Loinana Akal Ring Sing Narakiba Tawombo Akan Mamonda can name to create Atopa Paumana Singular Hobusingna Text Lobigano Drivers Unions Drivers in the Kian Kangan Bigi Tabo Hausak Soup upon Gara left and Satari Hariduna Drivers in the Tingnari Awabas and Langana Kangviduna Protection PPU and all Manipur Petroleums Tankers Drivers Union Secretary Songtam Sankar Zena Fondokre Impalgi not ever see the Pantoki Pogi Mipam Namana no one the Sang of Yadrava Polam Sing Pushilak the Drivers Singna Hazitang Sway with the Miam Suhantana Yang Bigano Ahinung till night and a Miangi Polam Sing Pushilak Livini, Gary Yada doing a calming a susing Gila Lobishing Maram Sad and takes conquered Padanatana, Kian Kan Bigitabak Tobiganoiki, Langan as Kang Viduna, drivers single protection PPU Hibagulina, Kum Shigi Sukuntraga Marishu, drivers de Gitaram, Unionisi office the Pantokan Hedi. Atopa Paumana, Babishna Mishigi case, High Court na CBI the Aruba Matam Picre. Ngasidagi na say ahum henbigi mamang July Taragani English and Tarakamapan Kanchi Puda Standard Robert Higher Secondary School Game Highroy Ning 1000 babies na Sanubumaki Hostel Gikara Yan Shira may have a Tauduki Matanga she be an local case Kamadi Lenana High Court of Manipur Sataragli Wayel the High Court Kimaki Central of Europe Investigation CBI the Aruba Matam Picre Taudu Asig Marie Liner High Court of Manipur Lake Hidrabigi Apokpa Ning 1000 Tomsona Pal Torako Miscellaneous Case Criminal Petition number 2 of 2022 Thasigi Tarada Chief Justice Ki Bench Lokatuno Kanaki Court na matter is Lokalakada December Taru English Singaniga Kunganito the court na Pikiba order Gimatuina CBI Gimekidigi CGM Impal West Court Pal Tokiba report Punama Court Ashida Amuhana Pikalanaba Kan Kibane Adumainama Kona Thasigi Tarada matter as Amuhana Lokalakpada CBI Gimekidigi reports in Pikalanabumatam Amkasu Bibina CBI Gimekida Lepa Council na player Torakpadigi Kona CBI da Aroiba Kudong Saba Piki Bagaluna matter as Matang Tagi Amada Amuhana list on a direction peak Rensu Paus na Fundorakli Makasa Tarapo na to Papom Ngam Kagi Serta bombing Tokrabamatu Mizoram the Miyoi Kasang Silakpiana lady. Myanmar based of ethnic groups singing Manunda Kwaidigi Hinama Pongal Kanmukulai Pipe Group Oiriba, Sin National Army headquarter, Myanmar military na Nongtaki bomb Tadakrabamatung Yumtang Nariba Mizoramda, Mitokya, Senchilakuyabi Goitopa Layhaina Marilena be state official Sina Fundurakli. Tazabaya Palmaki Matung in a Myanmar military Nesatari Riba, Air bombing Nupi and Yauna, Miyoi Mashiki. India Masu Myanmar Leva Aniki Lona Basarta Levas in National Army Camp Victoriana, Target Taraga bombing and Dusatakivani. Mizoram Sampai District Manunsanba, CNA Kamashiki, Mananak Ladiba, Parkon Village Council President, Laram Liana, Fongdoki with the hockey level of Masum Yumsaki loan of Ahinda. Combat Jet Sing Seasonaduna bombing and Satakibani, Maduda Laholu, CNA Gimio Mangashi Kibani, Yumsakasunumiki Angan but Makatana bombing Amuksataki, Kungadura Lady of Miyoi Sing Umangi Saruksinda, Maiku Sound of Pekalapuki, Adobo Akon Bigi bombing and Duda, Miyoi Kayam Sibanatran Sokibagi Habadukang the Heidi. Amaramda, Mizoram the Hanadigi Hauna, Yumtang Naribale boxing the refuse Kasangshilapi Kudong Savakaya, Mayuknaduna Lading Marashida, Narang Toki but how do Oduna Maramurega Makatana, Myanmar nationally Kaya, State Asida, Sangshilapiana lady. Marilena Vision Hiramasigamatan Yingsin Baho Craze Heidi. Makasa Tarakpo and upon a Pampau City get up on Maru, Paukramumam Tamzage, Nupi Mahirishin, the governor Amasum CM Lefamda, Tomzinduna Kongzang Sansinkre. Government Amasumadi Lenaba authority na state ki makada ladiba DM University Mirai duna thamle haina bienaba phongdok tunanga si GP Women's College ki yamlaba mahiro nupi masasing haurak tuna rasbona masum CM gi Bangaloda thomjinduna kongjang sangsingkre ngasi ayuk pung taramathuram tarakpa GP Women's College ki masing yamlaba mahiro nupi masasing na DM University ki regular Register Examination Controller amasum Finance Officer hapo amasum Responsible Lodaba Education Minister pamtado amasum full-fledged University pami haba waising thaba play casting makuta pai duna college tagi tholak tuna Rasbon tamna thomjinki
ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗ ꯔꯥꯖꯕꯣꯟ ꯒꯦꯠ ꯃꯃꯥꯡꯗ ꯈꯨꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯥꯕꯨꯄꯔꯥ ꯇꯝꯅ ꯆꯠꯇꯨꯅ CMꯒꯤ ꯕꯪꯒꯂꯣ ꯒꯦꯠ ꯃꯃꯥꯡꯗ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛ ꯏꯗꯨꯀꯦꯁꯟ ꯀꯃꯤꯁꯅꯔ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯈꯨꯂꯥꯎ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯃꯈꯥ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯇꯟꯈꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯡꯊꯅ ꯈꯣꯡꯖꯪ ꯑꯗꯨ ꯆꯪꯁꯤꯟꯍꯟꯈꯤꯗꯦ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ GP ꯋꯨꯃꯦꯟꯁ ꯀꯣꯂꯦꯖꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯁꯤꯌꯦꯜ ꯑꯦꯟड ꯀꯜꯆꯔ ꯔꯥꯖꯦꯁꯣꯔꯤ ꯃꯩꯍꯧꯕꯝꯅ ꯍꯥꯏ DM ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯏꯪ 2019ꯅ ꯂꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯂꯤꯡꯈꯤꯕ ꯆꯍꯤ 5 ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯔꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯌꯦꯡꯁꯤꯟꯗꯅ ꯂꯩꯕꯅ ꯁꯣꯊꯔꯒ ꯂꯩꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯟꯗꯤꯡ ꯀꯌꯥ ꯂꯧꯊꯒꯗꯕ ꯑꯗꯨꯁꯨ ꯂꯧꯊꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ 94 ꯂꯧꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯔꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯄꯣꯁꯁꯤꯡ ꯂꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯇꯨꯅ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯃꯛ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯤꯒꯨꯂꯔ ꯔꯦꯖꯤꯁꯇꯔ ꯑꯃꯁꯨꯡ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯂꯔ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁ ꯑꯣꯐꯤꯁꯔ ꯍꯥꯞꯇꯅ ꯊꯝꯂꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯍꯣꯕ ꯀꯌꯥꯅ ꯊꯜꯂꯒ ꯂꯩꯕ ꯃꯔꯝꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯤꯒꯨꯂꯔ ꯔꯦꯖꯤꯁꯇꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯂꯔ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁ ꯑꯣꯐꯤꯁꯔ ꯍꯥꯞꯀꯗꯕꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯧꯗꯕ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯀꯃꯤꯁꯅꯔ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯅꯍꯥꯔꯣꯜ ꯊꯧꯔꯥꯡ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯦꯜ ꯈꯣꯝꯒꯠꯂꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯔꯝꯒꯤ MD ꯑꯃꯨꯛ ꯍꯟꯅ ꯐꯥꯈ꯭ꯔꯦ ꯆꯉꯥꯡꯉꯩ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯐꯇꯥꯔ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ UNI ꯀꯟꯁꯜꯇꯦꯟꯁꯤ ꯀꯧꯕ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯔꯝ ꯑꯅꯤ ꯍꯥꯡꯗꯨꯅ ꯃꯤꯌꯥꯝꯅ ꯂꯣꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯁꯦꯜ ꯗꯤꯄꯣꯖꯤꯠ ꯇꯧꯍꯜꯂꯝꯂꯒ ꯂꯣꯟ ꯄꯤꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯊꯣꯛꯈꯤꯕ ꯐꯥꯔꯝ ꯑꯗꯨꯒꯤ MD ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯔꯥꯟꯁꯦꯅꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯂꯥꯝ ꯕꯤꯖꯦꯟꯆꯩ ꯅꯤꯐꯨꯕꯨ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯂꯧꯈꯠꯂꯛꯄ FIR CJM ꯏꯝꯐꯥꯜ ꯋꯦꯁꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ PSꯅ ꯂꯧꯈꯠꯂꯛꯄ ꯑꯇꯣꯞꯄ FIR ꯑꯃꯗ ꯀꯣꯔꯠ ꯑꯁꯤꯃꯛꯅ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁ ꯄꯤꯕꯗꯒꯤ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯑꯃꯨꯛ ꯐꯥꯗꯨꯅ ꯋꯥꯡꯄꯪ ꯆꯠꯊꯈ꯭ꯔꯦ ꯑꯐꯇꯥꯔ ꯁꯣꯂꯨꯁꯟ ꯑꯁꯤꯒꯤ MD ꯁꯂꯥꯝ ꯕꯤꯖꯦꯅ ꯁꯥꯁꯤꯟꯅꯕ ꯃꯤꯡ ꯍꯥꯏꯕꯗꯤ KS ꯔꯣꯕꯤꯟꯗ꯭ꯔꯣ ꯀꯥꯎꯁꯤꯟꯅꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯔꯝ ꯑꯁꯤꯗ ꯂꯣꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅꯤ 60 ꯔꯣꯝꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯔꯣꯝ ꯈꯣꯝꯒꯠꯈꯤ MD ꯑꯁꯤꯅ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯗꯤꯄꯣꯖꯤꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 95ꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯣꯟꯅꯤꯁꯤꯡꯅ ꯂꯣꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯊꯝꯍꯟꯈꯤ ꯃꯁꯤꯗ ꯂꯣꯟꯅꯤꯁꯤꯡꯅ ꯂꯣꯟ ꯄꯤꯗꯅ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯂꯣꯠꯇꯨꯅ ꯂꯩꯊꯣꯛꯈꯤꯕꯒꯤꯗꯃꯛ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯂꯧꯈꯠꯂꯛꯄ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯑꯃꯗꯒꯤ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯃꯃꯥꯡ ꯊꯥꯒꯤ 30ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯗꯨꯅ ꯋꯥꯡꯄꯣꯡꯁꯤꯡ ꯆꯠꯊꯔꯛꯈꯤ ꯄꯨꯂꯤꯁꯀꯤ ꯋꯥꯡꯄꯣꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯂꯧꯈꯠꯂꯛꯄ FIR ꯑꯗꯨꯗ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄ꯭ꯂꯦꯌꯔꯒꯤꯗꯃꯛ ꯉꯁꯤ CJM ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯊꯣꯔꯛꯈꯤ ꯔꯤꯃꯥꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CJM ꯏꯝꯐꯥꯜ ꯋꯦꯁꯅ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯕु ꯊꯥ ꯑꯁꯤꯒꯤ 25 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯕꯗꯒꯤ ꯑꯦꯀ꯭ꯌꯨꯁ ꯕꯤꯖꯦꯟ ꯖꯦꯜ ꯌꯧꯈꯤꯕꯅꯤ ꯔꯤꯃꯥꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯂꯧꯈꯠꯂꯛꯄ ꯑꯇꯣꯞꯄ FIR ꯑꯃ ꯍꯥꯏꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2018ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯎꯔꯤꯄꯣꯛ ꯄꯣꯂꯦꯝ ꯂꯩꯀꯥꯏꯗ ꯂꯩꯕ UNI ꯀꯟꯁꯜꯇꯦꯟꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯈꯥꯗ ꯃꯤꯑꯣꯏ ꯑꯃꯗ ꯂꯨꯄꯥ ₹60,000ꯒꯤ ꯂꯣꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯃꯥꯡꯖꯧꯅꯅ ꯂꯨꯄꯥ ₹3,00,000ꯒꯤ ꯁꯦꯟꯐꯝ ꯗꯤꯄꯣꯖꯤꯠ ꯇꯧꯍꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯣꯟ ꯄꯤꯗꯅ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯗꯒꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ CJM ꯏꯝꯐꯥꯜ ꯋꯦꯁꯇ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁ ꯂꯧꯅꯕ ꯄ꯭ꯂꯦꯌꯔ ꯅꯤꯔꯛꯈꯤ ꯄ꯭ꯂꯦꯌꯔꯗꯨ ꯇꯥꯔꯕ ꯃꯇꯨꯡ CJM ꯏꯝꯐꯥꯜ ꯋꯦꯁꯅ ꯏꯝꯐꯥꯜ PSꯀꯤ ꯑꯅꯧꯕ FIR ꯑꯗꯨꯗ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯄꯗꯒꯤ ꯑꯦꯀ꯭ꯌꯨꯁ ꯕꯤꯖꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯐꯥꯗꯨꯅ ꯋꯥꯍꯪꯄꯥꯎ ꯆꯠꯊꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯇꯦꯟꯗꯛꯄ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯆꯂꯥꯟ ꯁꯤꯖꯤꯟꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯆꯂꯥꯟ ꯁꯤꯁꯇꯦꯝ ꯍꯧꯗꯣꯛꯈ꯭ꯔꯕꯁꯨ ꯇ꯭ꯔꯦꯅꯤꯡ ꯋꯥꯠꯄꯅ ꯅꯤꯡꯊꯤꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ SP ꯇ꯭ꯔꯥꯐꯤꯛ ꯆꯌꯣꯜ ꯑꯃ ꯁꯨꯞꯅ ꯆꯠꯊꯒꯗꯕ ꯔꯣꯗ ꯁꯦꯐꯇꯤ ꯋꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯄ꯭ꯔꯣꯄꯔ ꯌꯨꯁ ꯑꯣꯐ ꯆꯂꯥꯟ ꯃꯦꯆꯤꯟ ꯍꯥꯏꯕ ꯍꯤꯔꯝꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁ ꯋꯤꯡ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯊꯪꯒꯥꯜ ꯕꯖꯥꯔꯗ ꯂꯩꯕ ꯙꯔꯃꯁꯥꯂꯥꯒꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯅ ꯆꯂꯥꯟ ꯀꯝꯗꯧꯅ ꯀꯛꯀꯅꯤ ꯆꯂꯥꯟ ꯀꯛꯄꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯆꯂꯥꯟꯒꯤ ꯈꯨꯠꯊꯥꯡꯗ ꯅꯤꯌꯝ ꯂꯥꯟꯅ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯗ ꯄꯤꯕ ꯌꯥꯕ ꯆꯩꯔꯥꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯃꯨꯠ ꯇꯥꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯁꯤꯡꯅ ꯈꯟꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯄꯨꯂꯤꯁ TCP ꯋꯤꯡꯒꯤ SP ꯋꯨꯡꯄꯝ ꯀꯁꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯥꯐꯤꯛ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯐꯤꯖꯤꯀꯦꯜ ꯆꯂꯥꯟ ꯀꯛꯄꯒꯤ ꯃꯍꯨꯠꯇ ꯆꯂꯥꯟꯒꯤ ꯁꯤꯁꯇꯦꯝ ꯑꯣꯟꯊꯣꯛꯅꯕ ꯊꯧꯁꯤꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ
अदुबो ट्रैफिक पुलिस पर्सनल सिंगदा अवेयरनेस वाट मदी मतिक चाब ट्रेनिंग पीदबना डिवाइस सिंग असि सिजनबगी सांग नेमली मसिदा ट्रैफिक पुलिस सिंगबु हेन अवेयर ओहेंदुना इम्फाल खक्त नतना अतै डिस्ट्रिक्ट सिंगदसु ई चालान सिस्टम हौदोकनाबा एनआईसी गा खुसमनदुना ngasi ट्रेनिंग असि पांथोकनी मांगना मखा तारादुना हाय ई चालान सिस्टम असिना माय पाकना सथरबद नियमलाना गाड़ी थौबसिंगदगी लौब फाइन सिंग गवर्नमेंट की अकाउंट अदुमक संगजरखरबनी हाय पाउसना मखा ताना फोंदोरगले दुगा हौसगोइनदि म्याम पाउस मतांग स लुसिनजरगे मस म्याम पुन अनोबा अपडेट ngamiनसी